खुरुमजरी ISTV की पाव में ताबिरी बसिंगु तराम नौकचरी अहनबदा मरुएबा पाव सरकार ने मतम चाना थबक लोखदहौद्रबदी इंडिया की मनुंगदा मणिपुर ने हिदाक मना ख्वाइदगी यामना सिजनबा स्टेट ओइरकपा यारी बीजेपी ने रेबाक सिंबा थुंगा पांगथोकपा नमो चाय पार्टी मणिपुर दा सुमफम कयादा पांगथोखरे अमदे तरामाथुई सुबा डायरेक्टर जनरल असम राइफल्स क्लब स्टेट इक्वेस्ट्रियन चैंपियनशिप इम्फाल के पोलो ग्राउंड दा होखरे पाव संतोंग पिजरी मणिपुर सरकार ने मतम चाना चेक्सन थौरांग लोखदहौद्रबदी चाही एसिगी लोइरकपदा इंडिया की मनुंगदा मणिपुर ने हिदाक मना ख्वाइदगी यामना सिजनबा स्टेट ओइरकपा याय हाइना इंटरनेशनल यूनियन अगेंस्ट ट्यूबरक्लोसिस एंड लंग्स डिजीज सीनियर टेक्निकल ऑफिसर डॉक्टर रविंद्र कुमार नंगसे ऑल सेक्रेटरिएट कॉन्फ्रेंस हॉल दा पांगथोखिबा नेशनल टोबैको कंट्रोल प्रोग्राम हौदोकपगी थौरमदा हाइख्रे थौरम अदुदा हेल्थ एंड फैमिली वेलफेयर की सेक्रेटरी डॉक्टर शुएल अख्तर हेल्थ सर्विसेज के डायरेक्टर ए बिजोयना मरोइबा मियोय सिंह ओइना सौयाखी रविंद्र ने मखातान हाइखिबदा मणिपुर दगी हेना हिदाक मना सिजनरीबा मिजोराम नागालैंड अमदी त्रिपुरा न चिंबा स्टेट सिंगदा मखोई की स्टेट गवर्नमेंट हिदाक मना सिजनबगी चांग हंथहनबा अकन बमोंगदा थबक लोखरखै मणिपुर दसु मतम चान हिदाक मना सिजनबा थिंगनबा थबक लोखतपगी मतम ओइरे हाइखि You don't have even a single advertisement in whole Imphal. I am not able to find even a single advertisement for past 3 days. So you have some opportunities also. This is the high time. We have to invest our resources. We have to invest our whole expertise in Manipur for the people of the Manipur, for the people of the Northeast, and for all India. टोबैको कंट्रोल के स्टेट नोडल ऑफिसर डॉक्टर कोमोलिनी ना ISTV न्यूज दा फोंदोरकपदा मणिपुर की अपुन मिसिंग की चादा यांखै तरुकना हिदाक मना सिजनदुना इंडिया की ओइना मंगा सुबदा लेरी स्टेट असिदा हिदाक मना सिजनबगी चांग हंथहनबा मिपुं खुदिमंगना होनमिनबा तंगाई फदरे हाइना फोंदोरकि स्टेक होल्डर हाइबदी टोबैको सी अपुन सुकलागी हेल्थ खतना मथौ तादे टोबैको ngakthokpa हाइबसी मसी तोंगान तोंगान बा लेरिबा स्टेक होल्डर्स हाइबदी होम डिपार्टमेंट एजुकेशन डिपार्टमेंट खंगहनबा अदगी IDPR अदगी फाननबा एनफोर्समेंट तौननबगीदमक्ता अरानबनी हाइदना अखोई एक्ट से पुथोरअबनिना को टोबैको थकपसी पब्लिक प्लेस ता नत्रगा स्कूल की कोइबदा असिना सिंगबसिंगदा तौबा यादे टोबैको एडवर्टाइज तौबा यादे असिना सिंगबा कोटपा के रूल मयाम अम लेरि हाइजरिबा अदा मसिगी रूल मयाम सिंग असि इंप्लीमेंट तौनबगीदमक्ता सुपनतगी अखोई हेल्थ डिपार्टमेंट पांथोकप ngamjadaba adana होम डिपार्टमेंट की मथौ संगी पुलिस ऑफिसर मयाम ऑफिशियल मयाम इवन up to the level of inspector mayam singsi akhoi ithau iteng pangliwa mathau tai भारत की मफम खुदिंग पांथोपा नमो चाय पार्टी कैंपेन की सरुकमोइना ngasi बीजेपी मणिपुर प्रदेश ने सिंधुना मणिपुर की तोंगान तोंगान मफम सिंग मियामबु चापी थखरे बीजेपी मणिपुर प्रदेश की टीए सावना मणिपुर पांथोपा कैंपेन असी हौदोखि निजायपा चुथेक पांथोपा बीजेपी की कैंपेन हौदोपकी थौरम अदुदा जनरल सेक्रेटरी अश्विनी कुमार अमदे डॉक्टर RK रंजन चिंग मियो सिंह सु सरुग्याखि टीए सावना चायोन बमियोसु भारत की प्राइम मिनिस्टर ओइबे हाइबगी वाखलोन संदोपोइना असिगुम्बा कैंपेन चथबनी हाइखि भारत सिंब थुंगनंगसी असिगुम्बा नरेंद्र मोदी टी नमो टी हेन खंगनबसी प्रजादा मणिपुर की प्रदेश की बीजेपी की तरफ दगी मफम असिदा हांगजरी मफम दा कैथेंदा खुंगंग कयादा मफम कया मरुमदा भारत की सु मणिपुर की सु मफम कयादा मसी पांगथोकचरी बगी मरमदी नरेंद्र मोदी अचंब मिनी चा योलगा हिंगकपने अदुगुम्बा चा योलगा हिंगकपमीना ngasiदी अखोई पृथ्वी पुनमक्ता नरेंद्र मोदी है ममिंग चलैबा अमसुंग भारत की प्राइम मिनिस्टर सु ओइरगदोबा अदुगुम्बा नुपानी है मयामदा खंगनजरी बीजेपी की चाय पार्टी कैंपेन की सरुकमोइना तेरा बाजार दसु बीजेपी की कर्मी सिंह सिंधुना पांथोखि तोंगान तोंगान मियोय कया लेमना चा पिथकपना कैंपेन की मरोइबा सत्तम होइखि बीजेपी या स्कूल मंडल ना नमो चाय पार्टी ब्रह्मपुर मंगे मखोंग पांथोखे थौरमसिदा स्टेट वाइस प्रेसिडेंट H जयदेव न लुचिंगदुना मंडल की मेंबर कयाना मियामबु चापी थके कैंपेन असी भारत की मियामदा अनौब इनोट अम पीनब होनबनी हौरकलिबा नहारोल सिंगदा नरेंद्र मोदी की वाखलोन अमदि लेबाकी ओइबा चाखो थौरांगदा थौदांग लौननबनी हाइना स्टेट लुचिंगबा अमना फोंदोकलि अखोइना करिगुम्बा अखोइगी पांडम अमगा लोइनना अखोइगी मिशन अमगा लोइनना अखोइना हिरम खुदिंगमक्ता अखोइना तौनिंगबा थबक अमदा अखोइना मांजिल थाना तौबा ngamnanabagi अदुगुम्बा वाखलोल अदुगुम्बा थौना पांगल अदो हापगा लोइनना भारत की
की येंगा प्रजा खुदिमना वोट पिबियो नरेंद्र मोदी इम्फाल दा लाकदौरिबसिगी मतंगदा बॉयकॉट तवी हाइबा वाफम अदु असम दगी मिवई खरा नेगलगा तौबनी हाइना बीजेपी की प्रेसिडेंट टीएच चाउबना फोंदोकी हाइना ngasi gi pauche khara da yawrikliba wafam asi yaning di haina Jamiatul Ulama Manipur Yairpok branch ki office ta pangthokiba pawmisinga unabada phongdokre mifam aduda Muslim organization kaya gi mioi kaya na saruyaki Jamiatul Ulama gi general secretary Abdul Samit na haikibada Narendra Modi Manipur da lakadawibasti boycott tawi Modi asi Gujarat ki rayota Muslim mayam hatkiba thodok aduda chawba thodang lawkiba misakni haiki Jamiatul Ulama gi Maulana Yusuf Ahmad na haikibada BJP ki president chawbana pauche singda phongdokiba wafam adu aranba ngakani Narendra Modi Imphal da lakpa matamda Manipur da leiriba Muslim singna boycott tawbiu Muslim singamadi loop asinati es chawbugi wafambu condemn tawi haiki Narendra Modi na lakpada boycott tawgani haibadu Assam dagi neklubani haiba mahaki wafam asi ko Jamiatul Ulama na Manipur da dalita riba Muslim khudimangna madu ninda tawi ulau chawo masigi mathakta yamna thamoi chongna ninda tawi akoina Muslim organization mayamna Narendra Modi bu boycott tawgi maramdi magasi miui bagi समाज से तीन याद मुस्लिम सोसाइटी से लवी आमुको के एडवाइजर मोहम्मद अब्दुल कयाम हाइखिबदा नरेंद्र मोदी से गुजरात की थौदोक असिदा सुप्रीम कोर्ट ना मराले हाइबगी प्रमाण फंगदे हाइखिबनी टीएस सावन हाइरिबो वाफम अदुगदी अर्थ ओने हाइखि सुप्रीम कोर्ट ना नरेंद्र मोदी मराल ले महाक्षी हाइरिबो रायो दुमान थोन बनते हाइबा कोर्ट नते मा बिहार प्रदेश नते हाइबो नते सुप्रीम कोर्ट ने पीरी बेसिदी महाक्षी मराल ले हाइबगी प्रमाण फंगदे हाइबगी प्रमाण फंगबगा तौदबगा सी अनि से खेनै लोगी मियंगा सुमी सुप्रीम कोर्ट ना महाकु क्लीन चिट अमा पीरे हाइबसी येनिगाय लेती लागलिबा फेब्रुअरी निपालदा नरेंद्र मोदी ने इम्फाल दा लाकदौरिबसिदा मणिपुरी मुस्लिम ऑर्गेनाइजेशन खरना बॉयकॉट तौगनी हाइबसी यानिंगदि हाइना निजायपा चुतेक्ता लेबा बीजेपी मणिपुर प्रदेश के ऑफिस ता पांगथोखिबा तोंगान तोंगानबा मुस्लिम लुचिंगबा सिंगी मिफम अमना फोंदोखरे मिफम असिदा स्टेट प्रेसिडेंट टीएच चाउबा मयांग इम्फाल केंद्र की बीजेपी की मिरेप ओइखिबा अब्दुल सलाम संगायुमफम खेत्रिगांव कैराव लिलोंग वावगाई मयांग इम्फाल मदे मोइरांग न चिंगबदगी मुस्लिम लुचिंगबा कयाना सरुयाखि वाइडियो क्लब मयांग इम्फाल की प्रेसिडेंट सिराजुद्दीना मणिपुर की मुस्लिम लाख अनि मखाइरोम लेबसिदा मियोय खरनो लौबो वारेप अदु चनबे याबो वारेप नते मणिपुर की मफम अतैदा बीजेपी की मीटिंग तौबदा थिंगद्रगा मोदी लाखपदा थिंगबसी मरम चादे ngasi phawbada manipur asi BJP na sasan tawkhidri aduna hauzik manipur da thokliba hingsa gi thabak sing asi karamba sarkar na panbada thokpon haibadu miyam na hena khangnarabani maram aduna Narendra Modi na lakpada muslim miyam na taram na okani haiki makhoi tharana bolle ga phambada manipur da muslim da mi lak ani makhai hena leiraba muslim da mi tara kunna wareba madauba haibase अखोई मुस्लिम समाज ना अंगप पपोई चना बसुयारो लोइना ना हौजी मखोई ना पीरिबा गोदाराय छिनतबा ngasi असम दा था कया सही कया मी कया हाकी असम दा करम सरकार पाली हौजी हौजी ngasi मी मा अंतरा हालेगा फुंजल लंबा मधुकी केस लोइत्री मसिदा पालिबा सरकार सी करंबा पार्टी नो मियामना खंगिरंगनी पार्टी प्रेसिडेंट टीएस चाउबना मोदी लाक्तासिदा मुस्लिम सिंतगी ओइबा तोंगानबा फमफम अमा सिंदुना पुलपना फमनगनी मसी मखोइबु तोंगाना इंथोपगी वाफम नते बॉयकॉट तौदे हाइबदु उन्ननबनी बॉयकॉट तौबगी वाफम असि मियोय खरना इंसिले हाइबे नते इंसिंबा माली हाइखिबनी तौरीबा थबक nganthoribase yamna haibadi luba yauri michu ngarangda kabada ngaiba congress mp ma yauriba certificate for fighting ida commonen loiba hayen commonen thoratna state mamanga ida tawkiruni maijai pangan maijai to 1992 ki 93 ki nation bigani maramadna sigumba काद नारी भाई MP MCU होगा गांव थोड़ी बलोर लदुना कनागुम्बा खरना इंशन बमाले हाइजबनी आई कनादसु सिलसीने हाइबनती फोटोग्राफी हाइबसे एविडेंस अमगी अचौबा मचाक अमनी हाइना डिप्टी चीफ मिनिस्टर गायखंगमना फोंदोखरे
Palace compound leiba lamyan basanglen da numit mangan chathagadaba PS Santos ki photo exhibition haudopagi thoramda Deputy Chief Minister na phongdokibani Land film na sinduna Manipur through PS Santos Lands have exhibition asi haudopagi thoramda Amjugi President Wangkhemcha Shamjai Pauche sing editor amadi journalist kayana saruyaki exhibition asida PS Santos na namba tongan makal ki photo listing amaga chama utli Amju ki president Samjai na mathang chahidagi Amju na sinduna category ani thokna photo competition ama pangthoklagani Santos ki exhibition asina horakliba photo journalist sing da anobo inot mapiragani ma ki photo sing national sigilan oina leihoragani haki Deputy Chief Minister na photography haibasi yamna maruiba document amani yamna aruba tangka kayada photo gi maruiba kaya leitabana nate Santos ki photo sing asina state asigi achoba archive ama oihoragani Hiroshima amadi Nagasaki da bomb thadaduna nyoi kaya sikiba amangata thokiba thodok adu photograph na karam haina tawkibanu haiba khangba ngamkibani nalamdrabadi wari oina leihoragani haiki now effective evidence markta photograph si photo si dakar Wasi takala ko mutin na mado incident aduna hena complicated way taragati forensic science ki yan scientific over methodology dagi phangba adumba evidence natrabadi full proof evidence ana ko ya tab Juvenile Singbu while chathaba matamda makoibu criminal ama oina ubagi mahutta makoibu lamjingduna society asida afaba citizen ama ohenna bohonari chahi gi chayena ba khudimak matik chaba praman thidoktuna numit kunthani gi manungda police department na honagadabani haina supreme court ki senior advocate Vijay Hansari na phongdokrai Manipur State Legal Services Authority na sinduna Manipur High Court pangthokiba Child Welfare Committee amasung Juvenile Justice Board ki mifamda wafam singa si phongdokibani Thawamasida Manipur High Court ki acting Chief Justice L.K. Mahapatra Justice N. Koteshwar Advocate General T.H. Ibohalsu Saruyaki Justice N. Koteshwar na English singani dagi Child Welfare amasung Juvenile Justice asi mapung phana thabak tawba horki Hauzik tongan ba article kaya yautuna ek asi chanari ek asi mapung phana kana balawada Child Welfare Committee Police Department amasung State Legal Service ki members singi marakta cooperation laina bachangi haki Senior Advocate Vijay Hansari na Juvenile Justice Board asi yamna sakti leba board ni masida police na juvenile singbu pung kunmari ki manungda puthokadabani hearing asi numit tara mangani ki manungda chathaba haunaba amasung ek asi da piri bachana patap sing in bachangi haki Still the idea of the act is that it is the society that are going to reintegrate into society. Reintegrate the juvenile into the society. So that is why there is such enormous power without a division mindset in the in practice, of course, I find that the principal minister has a lateral and they should have, the reason is they have a training law and that should not be training law. But the scheme of the act is that it is to a mandatory. KNO KLA gi mangki bakulai sing phangbaloina na Michela Home Mizoram gi lunglei tagi fare haina loop asigi Home Secretary Kevin Cookie Cherol aman hairi loop asigi kada SS Amos Albert amasung Michael na automatic rifles kaya galoina na Sinai camp tagi chenki pausi tabada ki tara taruk suba sam rifles yauna combined team na thibu humbagi thabak chathaki akang naba pawa ma phangwadagi loop asigi kada sing yauna Imphal East ki additional SP amasung Imphal East Commando OC yauna tuichin chingi chingkhongda thibu humbagi thabak chathaba da kulai singadu phangkibani camp ki kulai puduna chen ki ba thodok asiga mari leinana internal committee amana yengsinduna kanagumba singna mara leiba thengnarabadi matik chaba chairak pigani loinana asiguma crime asi matungda amona thoaloidabani Jathakiba apunba operation asida su group ki incharge oiriba ADGP LM Khautena mapungoina yengsinbiki masigi damak loop asina ADGP Manipur Tarataru Subasam Rifles Mizoram Armed Police Additional SP Imphal East amasung Imphal East Commando Osibu thagpa phungdorki Manipur da trend yorna bagi damak malem da khwaidaki wangba thong January thadagi semga chagata hore ayat apan pidrabadi thatara Nepal da sabal loigani haina was Minister Dr. KS Ratan Kumar na phungdokre Minister na luchingba kangbo manangasi North East Frontier Railway Jiribam Imphal Railway Project ki hauji pakhali bathaba ki phibam yengsin bada wapamasi phongdokibani khongchet asida North East Railway ki Deputy Chief Engineer Jogesh Verma Principal Secretary Works Ramuiba Transport Secretary Lakshmi Kumar yauna ate official ke asuloina ki
Railway line asigi chinghut pagi thabak chada yankhai loisle haibasi afaba khongthangni haina minister na apenba phongdoki tunnel gi asang basi kilometer kuntraga mapalni masing manungda taramari di loisle tunnel sing asigi manungda India gi oina ani shuba khwaidigi sangba tunnel yauri English singani taratruk phawgi manungda loisna ba pandam thamlibas da kanagumba singna apenba pibiganu haiki Tunnel is the critical part way haiba the whole project is the out of these 39 kilometers ki manungda 14 kilometer madi masi pura complete way mogi akoi railway na paikhat liba thabak sida akoi gi state government na PWD na paikhat pa thabak khara yauri ba akoi ngasai maran singi hausung gi chatu do adu mogi su kari kari difficulty laiba khotpa All Tribal Students Union Manipur na sarkar da tan ki badabi singa si phawba thausadana leithu e haina yaninda phangdoktuna union asina chingmairong da leiba Manipur Baptist Church mamang da wakan mi pham chathakrai union ki general secretary marahangna mamang thagi aroiba chayol da union na taliba dabi sing amukana khangan ki adubunga si phawba thabak to onthoraktri khongjanga sigi sarukama oina thasi ki taramanga phawba poster campaign chathagani masi phawbu ki manung da matik chaba pakhum pirak trabade economic blockade yauna akan bakhongjang changsilagani ban blockade natana sarkar na miyam gi wakat tabide haiki next core of action city koi February phaba koi poster campaign lagani poster campaign ji hek loiraga koi another course of agitation ji economic blockade koi koi si enforce tawni hera koi executive koi as well as with all the seniors member koi decision amasi dawna if we don't take up to sort of like ban and all, the government never hit to what we are trying to pursue. Manipur Minority and OBC Economic Development Society Mobet na sindurangasi yaripokta laiba Azad High School da Educational Awareness Program ama pangthokre thawamatu da Parliamentary Secretary Amin Saha Manipur State Minority Commission gi Chairperson Halim Chaudhary Rajya Sabha gi MP oina khallaba Abdul Salam Mobet ki Project Director Salahuddin na maroiba miyo sing oina saruyaki wangang kiba singa phongdok na kibada class 6 tagi 12 phawbu gi oiba coaching pangthokpa si afaba khongthangni hawgalagli bangang singbu afaba miyo amamam ohena bhona si hairabadi mama mapa oiba singi chawraba thodang lei education da natana sana khona bagi lamda su thawai yauduna hakjang phana thamba amasung thakshi khasi leinana bhona gadabani haiba wafam phongdok naki Amin Sahana haikibada angang singbu phaningi haiduna pressure tawaga siznaroi dabani masina angang singadu da lejariba talent sing siznapong khangdana mangkiba yai chawkhalaba lam singdadi angang singi apamba matungina mama mapa singna thabak tawi phongdoki Mombati singna mail tawada Mombati si sabo matamda chumangi yai pahengi yai pathuangi yai chawandi yai smile sumta udana angang macha pili bangang macha se 강들이 어떻게 강들이 만나는 거자 삐 만나는 새 뭐지 시험을 알아가니 마음 빠지는 시험을 알아가니 아랑 양 돈에 해나 많이 레벨 되게 해나 왕나 레기니 어느니 아랑 심대는 해봐다 밸런스는 해봐다 아랑 싱시 뭐데 양 끝내 해나 프레셔라이즈 또 해야 돼 Thangmaiban Assembly Constituency Development Forum na sinduna chatharakpa anishuba Waikong Gambini Leima Memorial Free Coaching Solution Kre Thangmaiban Hizam Lekai da Leiba Jotin Waikong gi mayum da pangthokiba lotion bagi thoram da MPCC gi Secretary Jotin Waikom Ward number 1 gi Councillor Binarani amadi atay atopa ward members sing saruyaki afaba mahiroi puthokna bagi pandam da asigumba free coaching asi pangthokpani haina Jotin Waikom na phongthoki Nupi ama thori anduna siram le laikhidrabi nupi adudi lamphel gi ICARC gi complex leba chowkidar oiba Indra Kumar gi loina bi Sanatombi kawi maki mapur oiba Indra Kumar lamphel police station danga se yuk changjara khre hari Sanatombi na siram liba mong asi han hatlaba matungda thori ansinba oiramgani chingnabadagi police na mioi ani ama su phagat khre makata na thizimba gi thabak chathari
ngasi nungthil pung ama makhairom taba matamda Porompat Police Station gi manung chanba Khumalampa ki Interstate Bus Terminus ni mamanglom thangba yuyon ba dukan amada nupa ma lakminaba singna nomina kaptun hatlamle police tagi phangba pauna laikhidraba mi asi Ukhrul district ki Somdal Khuldagi apam kawi chahi kunthra hundorom sure maga lakminaba Ukhrul district ki Thasor dagi Ajay Koba mioi ama vendor mapuna farga police station nakre vendor mapu lungamai na phongdorok pada ngasi nungthil pung ama makhairom tarak pada mioi mari changlak sa plate amaga yu liter tangkhai amaga pinana baharakhi makoi gi acha thak piram laga mapalda hek thorok paga nongmai makhol ani tarakhi nongmai makhol aduda imungda changlaga yenglubada thongjinda nupa masiraga leramki mioi ani chemki mioi amana mahakna phaduna thamobani haiki adungba thabak tawge de khoi kari su laira laituna skina tambe imungda ma dungba niwom cha do mi amagi lamsan na tang tawge bede Hamande mi amalai raba imung da dungba thabak tu di tawge Nakona inquiry report pirak na bakhangalaba su max samadi state health family welfare na thoi da babu amadana haksin na lawi hari nakala maromda wathok asina max gi makha da laiba contractual staff sing regular tana ba hojik chathari ba khongjang asida su masak thialak pa yai haina amada gi cherolas na khangalakri Jengum Tharaga Matau Karamna Senthok Lambi Oigadagi Habigi Matang the Nomigi Oiba awareness program ama Changange Uchekon the Pantokre KBK Androge pathologist TH Ravindrana Farmers Singa Matau Karamna polythene bag ta Jengum Thagadagi Haiba Utuna Taki ex minister L Jentokumarna Sel Ichang Changdan Amadi Iwa Wadana Apipo Mapam Amada Jengum Thaduna Imung Manung Pubayai Masina state ki income Pagadan Badasu Mateng Oigani Haiki Tam maham na nongmuda ahom bari kaktang ai thoga isani simtok lambi isana mengon tegi pangdang na tam simtok lambi phangjaba ya nungai na jang da profit yaw na hai chai mi ri sam pam mo to gam ko mayam mari mai tiro ko ganda ai chu sai da ai na sin jaga sima to ga na sum manam tai la ni na sai ni kang bu ju kitang kana na to sina Maira Paibi Luchingbi Ima Kombi Laikhidabagi Tara Subaning Sing Thoram Pore Lemerol Maira Paibi Apunba Manipur na Sindhu ngasi Thau Ground da Pangthokre Thoram atuda father of social worker Thonauzam Iboyaima Pore Lemerol Maira Paibi Apunba Manipur gi president Longjam Memchaubi Mebwa ke president Tebam Ibn Nungsi amade Chetuwa gi president Maibam Purnima Silaimana Thoram mapu singwaina saruhyaki Tongan balup kaya gi meyer singna phongdok nakibada Maira Paibi singilam cha chajat phajaduna phidam ningai oibi nupi mamam oibe mathau tai khunai ma semgana bohona bada Maira Paibi singi thodang chawi phongdok nakhi Thonauzam Iboyamana laikhidrabi Luchingbi asna pamjaram ba manglan nadu ngasi gi mirol na mangphauna hanna bohona gadabani ma ki ningsing ba pangthok tuna hai lai katpana Luchingbi asna pen gadaba mande ma ki phidam induna ningtamba khunai ama purakna bohona minar se haki Communicate Pamami Havida Timber Park Aduna Lamdam Maduna Shodharaglava Aduga Mina Yushalagava Himbada Kariumba Pelure Tagdi Nipan Pichi with their car would Madu Wogna Honoshe Nipan Pi and Punna I who Hona Binadina I could send Pantum Hum I could Nintamado Yona with them command Kandra Wakani Food Safety and Standard Authority of India na achathak yonba dukan khudingmak February mari dagi register tawdrabadi lupa lakh manga fine loba loinana thataru kasum sangda thangani haina lauthokibagi matungina ngasi tongan ba district ke food safety officer nipan yawba official kangbo mana pauna kaithel gi achathak yonba dukan sing register tawnana ba drive chathakre drive asida register tawam daba dukan sing chahi amagi registration fee loraga form yenthoki hana section wa pikhraga achathak yonbagi niyom kairamba dukan sing thonglolan ki offer marakta asemba sayolamba dukan ani yauna register tawroi haina leba dukan ama thonglolan ki Churachandpur district ke food safety officer TH Sunil Kumar na lagliba February mari dagi food safety and standard act lising ani tarki makhada license paidaba natraga register tawdaba achathak yonba dukan singi mathakta chapchaba thabak sing lokhalagani haiki India government piriba food safety standard food authority of India na 4 February manungda ABO haibadi food business operator mayamna kogi loina ba kogi license haibase compulsory mandatory ni masi logodabni kogi haiba dukan sida kogi license yaudana leimba taragadi karimba food safety officer na natraga mai lena authority na thengnabi taragadi kogi
6 months jail da akoi 5 lakh koi penalty ne koi no thamjari ba under the police safety and standard ek makha thamjari je adra ngasi dagi koi na action jaujare ISTV network ke Kaishamthong Khul Elangbam Lekai Khagempali Hudrom Lekai gi mafam singda program sandok liba achauba optical fiber ama ngarang nongyai matung pung ama makhairom taba matamda Kaisampap thong manak tatpadagi hai mafam sing asida ngasi ayuk pung nipal phawba program yenghan bangam khidre masigidamak ISTV gi program yengliba mioi singna warau bidana ba maikaya dongi service provider singna khangalakli Hairo ke Community Health Center da Medical Officer oiba Kaisamthong thangjam leba athokpam lenin gi yumda ngasi ayuk pung 8 makhairom taba matamda Chinese hand grenade ama leirambadagi bomb expert na asoyangam yautun lokthokre kanana karigidamak bomb adu thamlambanu haiba chapchaba khangmangamdri Law Commission of India na sinduna New Delhi da electoral reforms ka mari leinana national thaki khana nainaba mifam amangasi New Delhi ge Constitution Club ta pangthokre tongan ba political party singi mucheng Justice Jivan Reddy na chingbana hodopiki thomda saryaki CPI gi mohot sinduna Dr. Nara saryaki mifam asida criminalization of politics effective democracy disqualification and issue of conviction haibana chingbasida khana nainabada Dr. Narana hauzik lari electoral system asina criminalization of politics asi thoanbani maramaduna masi onthopachumi hauzik chanariba system asi British ke matamdagi lohobani proportionate electoral system hodoktuna majority na yaba mihut khangadabani asigumba khana naina basi makha tana pangthok haningbagi apambasu Dr. Narana phongthoki lambegi mataida pofam phambi ima singi pofam munabagi chanabi amoina akan bana asonba phubagi masing hengalaklei ngasisu uripok auto parking maya da phiyon bi ama kaithel phambi kharana pot munkhibadagi loba chalubada phuraga tanthok pirakle hairi nupi asigi maming thinungai makhalaikai dagi thongsom bina chahi yankai ga manga mapureba nanda kawi khwaramban kaithel lambi mataida pofam lukki president moirangthem binana phongdorpada lam arapadagi laklaga apang ba pochai khara yolaga imung manung puna honariba singbo hana pofam phambi singna phamba ya handaba madi phuchai ba habisi chanabi ore pofam leitrabadi pot yonba yaroidra himinaba yadribasi sijakro hairibara hangli sigumba thodukse amuhanna thohan bidanaba adagi minungsi amagi makada ahanjigi mangi ba pose pusina biraga adai police thana jingi mathau police thana jingna manipur police singna mathau phajana tobiba aduni khoina pamjari Haukiba January kunga tarukta maina tumna chakraba yaripoki pharmacy nipan ge mateng pibinaba chemist fraternity da lairiba miyoi sing amadi mari lainaba sarkar ge authorities singi pungning Manipur Chemist and Drugs Association na chingchili labak thiba thodok aduna pharmacy nipal maina tumna chakhibadagi hidak langthak amadi medical ge khusuklai yauna puna lupa lakh humphumuki polam sing mang takre masina maram oiduna yaripok area ge darkar oibe hidak langthak sing leihoriba pharmacy ani ahum khaktana phangana bkhona bada awaba ori masida mari lenaba authority na mideng changduna mangkraba registration certificate singadu athuba matamda sembiduna hanagum pharmacy phamba yahanbaga loinana authority ki maikedagi pangba yaba mateng pangbiu chemist fraternity da leiriba miyoi singna su pharmacy asida angamangamba sel gi mateng natraga hidak langthaki mateng pangbinaba appeal tori India ki mapam pumbada leiriba state singi AIDS control society ki employees singna chatharakli ba thabakle pagi khongjang gi sarka moina Manipur state AIDS control employees association na su khongjang changsli ngasi imphal gi Kaisampata leiba Lairembi community hall da wakar mifam chathaki association ki president Aviram Mongjam na ngasi dagi chahi 15 gi mamang dagi AIDS dagi ngakthokna ba miyoi kaya na thabak tawakli adubo ngasi phawba employees singa sigi aifana ba thabak lokhat pagi mami tadri India pumbagi oina demand tare laduna changsliba khongjang asida state asige waina su sogatuna khongjang changsingani haiki state sing sigi staff sing si pula chalaga koi jantar mantar da chathare koi all india gi ona karam bai step ama lakada gi habi koi yengi aduga koi su phangri bawa koi sab se makhal makha ke amka koi changchen jagani koi honorable cm ase koi gi Manipur state AIDS control society gi governing body gi chairman khoi ko wakta hapna change riba adumba koi employee mayam sing sigi khanbiraga awaba sing se masimana endorse to birakanda haiba sab sing se sapmana na tik dawna na bigidam ka madugu wakat se wakam sing se pressure to biu haiba sine kana kom sine kana ban thamjari se
Development Commissioner Handicraft की मखादा Mahikol Idol Training Institute Bisnupur na sinduna embroidery craft की matang da thataruk jathakadaba Integrated Design and Technical Development Project की training ama RCDS की conference hall da hokrai hawdopagi thoramda Rural Bank Nambol की General Manager and Sarad DC Handicraft की Assistant Director Handicraft Rolly Baresim amasung DIC Bisnupur की L Khomesu Saruya की training asida institute asigi nupi yankhairom na saruyari Lifeline Trust Center na sinduna mamang thagi taradagi chatharakiba li amasung wagi handicraft training program ngasi Lampelgi Laishram Laikai Community Hall da lotion krai losinbagi thoramda Impal West ki DC ke Radha Kumar Cooperative Department ki Registrar TS Manau Su Saruya ki Jiribamgi supermarket athuba matamda lotion drabadi miyamna sangaragani masida thorpa fafate ki daita Manipur sarkar na logodabani haina all Jiribam United Club ki General Secretary Y Ibom Chana phongdokrai Jiri da pangthokpa paugi mifam amada Ibom Chana supermarket asi sangabina pamari lenaba authority singda haijakre adubu adum namsinduna thamli athuba matamda UBI office ama supermarket asida thamnaba honariba thabak asi suloshilu hairi Jiri Development Organization ki Association ki President M Hamantana hauzik lairiba UBI gi officer si pikman bana miyamna khudong chada ba thengnariba si yenglaga supermarket ta hongnana bagi thabak ase building asi loshin dabana thintahan bani banki market gi thabak asi da thintabagi wafam leite sarkar na thuba matamda supermarket asi loshin biyo haiki ngasi nimidang pung 3 minute yangkai mangarom taba matamda sakhangdaba singna sagolban tera lukram lerakta leba soibam Ranjit Kumar gi yumda hand grenade langslambadagi gari amadi yumgi sarukaya amangata thokrai aso opandi amata yahodre soibam Ranjit Kumar horticulture and soil conservation gi district officer waina Senapati district ki Kangpokpi da thabak tawriba misakni bom bokhaiba duda I10 gari ama akaitoi thokpada natana yumgi thong thonau kaya akaitoi thokhi CPI Konthozam Local Council ki miyoi kontra humdoi gi kangbu amana Tripura da numit 8 ni gi oiba khongchat ama chatuna Tripura sarkar ki minister MLA singawari sanaduna chakho thorangi local ibe thabak thoram singi matangda wari watai sanarakre hari miyam gi damak lawu singu thangnabe sing amadi atai thabak sing mai pakna pakhalawi panchayat singna khungang sing chapchana semgat sagatpa NRSDS ki thabak chada marbudra yongna thabak suba lambi thong sing phibam phana leiba thingnarake left front sarkar asiki mamangda maitei sing khul hongnarami adubunga sidi netana pale hari Bharat Pumbagi waina January 13 dagi kuntraga mathoi fawbu Odisha ki Devnagar amadi katakta pangthokiba Taramathui suba All India Multilingual Drama and Dance Competition amadi All India Multilingual Children's Youth Women's Play Dance and Music Competition da Kanglai Living Arts Manipur Uchiwaki Inthoklabi Lila Asina Best Play Best Director Light Set yauna tongan bamana kaya phangli hari hauzik sanabagi pau Nasigi sanabagi pauda numit marini chathagadaba Taramathui suba Director General Assam Rifles Cup amadi mari suba Inspector General Assam Rifles South Junior State Equestrian Championship ngasidagi Imphal gi Polo Ground da hokrai hawdopagi thoramda Inspector General Assam Rifles South ki Major General Rajiv Chopra Manipur Equestrian Association ki President S Joy Kumar amadi Manipur Pony Society ki President KSH George Susaruya ki Manipur ki tongan ba Polo Club sing ki team singna chatkiba Mars Pars ki salute Inspector General Assam Rifles South ki Major General Rajiv Chopra ne salami hoki Nupi macha tara yauna senior boys marifuga humdoi junior boys kuntra nipan puna sanaroi chamaga kuntra nipal na saruyadana pangthokadoriba championship asigi ngasi ahanba numita senior 10 flagging lance individual da Kanglai Park Polo Star gi L Olendrona puna point kuntra humdoi phangduna ahanba takrai Impal Riding Club ki N Ranjan na point kuntra ganitoi dasmik manga chingkhai hunba Polo Club C ki H Jibona point kuntra dasmik maga chingkhai hunba Polo team gi L Atangbana point kuntra phangduna ani suba ahum suba madi mari suba takrai
Yankai Mapal Suba Veteran State Badminton Championship की चाही हुंफु मथा की फाइनल दा RS Abel Senapatina Churachandpur की Tuizalian Bo State Anishino दा माइथी बपीतनो विनर ओइख्रे मणिपुर बैडमिंटन एसोसिएशन ने सिंधुना डैम कॉलेज कैंपस मनुंग दा लेबा इंडोर हॉल दा हौकिबा जनवरी की तांग कुनगा मापल दा की चथरपा बैडमिंटन चैंपियनशिप के तोहान बा प्लेयर सिंह सेमीफाइनल चंक्रे कुंथराउम दे सुबा वेटरन इंटर डिस्ट्रिक्ट अमदे यांkai Mapal Suba Veteran State Badminton Championship अदुगी क्वार्टर फाइनल मैच सिंगी चाही कुंठाग मंगा मथकी सिंगल्स दा ओ बसंतना आई कृष्ण कुमार बो माइथी बपीखे डबल्स दा ए के रवि अमदी आई कृष्ण कुमार ना पी फुलन मेते अमदी के दिनेश बो माइथी बपीखे पी बिलास अमदी के जादूगी जुराना एम प्रताप अमदी के Kennedy bu maiti bapiduna semifinal changkre sahi yankai manga mathaki singles semifinal da e Suniki Kumarna and Loken bu maiti bapiduna final changkre sahi nipunga manga mathaki sanaki bada Benu Salamna ke jadu bu maiti bapiduna final changkre उत्तर प्रदेश के कानपुर जनवरी कुनगा मापल दगी हौदुना फेब्रुआरी अनि फाव चथगदौरी बयांखै मापल सुबा नेशनल स्कूल गेम्स ता मणिपुरी मौ सिंधुना सरू यारबा रेसलिंग सानर सिंगना से सिल्वर मेडल अमलौदुना गेम्स असिदा मणिपुरना पुन मेडल मंगा लौरे सही तरह तरेन मखा की हुंफुम दे सुबा केजी कालु के गैक्रोमन स्टाइल दा एरिसिकांत शर्माना सिल्वर मेडल लौखे ngarang tongan tongan ba weight category da silver medal mari लौख्रबनी थाउम चथगदबा थांग तागी प्री कोचिंग कैंप ngasiदagi हियांग थांगदा होख्रे काइथरक्लबनम चछाजत थक्सी खासी लाइनिंग लाइसोल खरदंग ओरबसु मेनखतनबा मदे थांग ताबु हेन चौखतनबगी पांदमदा हाइबोग निंथौ थांग ता एसोसिएशन सिंधुना लुप असिगी संगलेंदा अप्रैल थागे तांग कुंठा फाव चथगदबा 3 months थांग ता प्री कोचिंग कैंप हौदोख्रे हौदोपगी थोरमदा थांग ता फेडरेशन ऑफ इंडिया की प्रेसिडेंट एच प्रेम कुमार इंफाल वेस्ट डिस्ट्रिक्ट थांग ता एसोसिएशन की प्रेसिडेंट टी एस प्रियो कुमार सुसरुयाकी थौरमसिग मरी लेना हौकिब चाही के दिसंबर 13 कुन फावबा खुमन लंपा की इंडोर स्टेडियम दा पांगथोकिबा कुन सुबा नेशनल थांगता चैंपियनशिप ता गोल्ड मेडल लौरखिबा लुप असिगी सानरोय अमदी ऑफिशियल सिंदा चंबकुदोल पद पीतन पुंग थोकतकी सगोलबन मंत्री मयूम लेकाय वॉलंटरी ऑर्गेनाइजेशन सिंधुना टीम तरामरी सरुयातना श्री श्री विजय गोविंद लंपाक चथरिबा सेकेंड एडिशन सगोलबन केंद्र 7 साइड ओपन फुटबॉल टूर्नामेंट के ngasi sanaki bahan मैच ता SSAN सगोलबन थांगजम लेरकना YPU मैनो लेरक पु गोल अहुमा माइथि पिखरे थांगजम लेरक की गोल सिंह अदु अश्नी कुमार न गोल अनि चनखे जानसु न गोल अम चनखे मैनो लेरक की गोल अदुना मंगलेम्ब न चनखे अनि सुबर ग्राउंड की सानकी बदा KTHLYO क्वाकेटेल ना PBYC पौना बाजार बु गोल बॉल मंगा मरी द माइथि पिखरे क्वाकेटेल की गोल सिंह अदु गुनंजोय ना गोल मरी अमदे धनचंद्र न गोल मचनखी पौना बाजार की गोल सिंह अदु मनुचंद्र ना गोल अनि तरुण अमदे पिंटू ना गोल अममम चनखी हौजिक ngasi nomuyoiba ai ngasagi pau ICR lampel pati phangba pau gi matungina ngasi gi khwaidagi sakibagi jang degree celsius kungatare dasmik ani khwaidagi ingba degree celsius mari nusita yabo ising banili jang ayukta chada mari putare ningthilda na chada kunthraga mari nungjugi jang nel हौजिक मरुबा पाव अमहना सरकार मतम चाना थबक लौखत हौद्रबदी इंडिया की मनुंगदा मणिपुर हिदाक मना ख्वाइदगी यामना सिजनब स्टेट ओरपयारी बीजेपी ना लेबाक सिंबा थुना पांगथोपा नमो चाय पार्टी मणिपुर दा सुमफों क्या पांगथोखरे अमदे तराग माथुर सुबा डायरेक्टर जनरल असम राइफल्स क्लब स्टेट इक्वेस्ट्रियन चैंपियनशिप इम्फाल के पोलो ग्राउंड दा होखरे ISTV ना बिजब पाव मतांग सलोजरे मिंग ताबी बसिंग अमकाना कुंजरी